Hai mayam, ngasisu anova recipe ama amu puduna lakjare. Mayam ngasidi chakhau amubagi khir yamna laina hauna khwaidagi samba maungda yamna hauna thongjarake. Mayam ahanbada chakhau amuba khara leijare, aduga sangom liter anikak leijare, aduga sidana mayam kaju leijare, aduga kismis makhanani leijare, aduga sidana anmol leijare, sidana des leijare, tespata leijare, aduga mayam sidana chaba yaba karpuduni ko mayam aduna sida leijare, aduga mayam sina yobi akangbane, aduga yobi fresh ne sina, aduga sina chini ne, aduga sina everyday milk powder ne, aduga sina gu ne, aduga sidana yobi fresh tangkhai ama leijare mayam. adu mayam ahanbada sigi chaho amubaje sengna samthokjaraga cooker macha amda ai yamna munba nataba maya oirakna ai kamthokjage kaino haibda mayam huren ju sangomga punna phutlaga thongakodoni na adu yamna phana munna kamthokjaradi hauroi adugi maya oirakna ai hana kamthokjage aduna mayam si hana ai samthokjarake mayam isingara ihana amda haijanjare sumaina ising haijanjaraga ai sengna samthokjagige mayam tu aina sengna manga tarulak samthokjare ising khara hapjanjaraga ai mayai oirakna mundabida kamthokjage mayam tu sije makhung khamaga ai kamthokjage mayam chaho amubaje kamingai maraksida ai sangomjiju adum nomthokjarage mayam tu kamge to pau koi sumaina si law kaja sida muthakjarage mayam tu sangomjiju sauraktoire aduna mayam maraksida chahau kamthokjabado manin chalhanba ngaiboina ngaksiju sawalangige mayam tu makhum hangthokjare mayam tu pura kamthokjaba nate mayam akhoi kamdogi torokpada aduda thangdajabane mayam tu sangomje aina phajana phutjare aina maije pikna mung leithabne mayam koi chaho amudo hapchangena adugi mantaruga tamna hapchanjarake manamgadi nungsi mayam chaho amugagi manamgadi phajana nungsi akhoi yumda lokpa chaho amubne mayam sije akhoi market ai leiba nataba ko adugi manamdu khunungsi ama mayam tu phajana phutjare saudi hauni manamdu nungsire he mayam adu mayam chini hana hapjanjarage aduga gur amuk hapjanjage almol amuk hapjanjage yubi akangba soidokjara thamjabado aduju hapjanjare tespata hapjanjare des hapjanjare kismis amuba hapjanjare aduga kismis asangbajo hapjanjare kaju hapjanjare aduga yobi fresh to adujo hapjanjare simta haijagige saubadawdi male he mayam manamgade fajana nungsire mayam maraksida everyday milk powder saisanjarage sijomta ukhaijarega ta fajana phutjagige mayam khir thongbaje aina munaba fajana thongjare aduna karpu hapsanjare adu mayam karpu hapagi makhumje fajana khumaga ai minute ama mu
ꯃꯌꯥꯝ ꯇꯨ ꯀꯔꯄꯨ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯒ꯭ꯌꯥꯁ ꯃꯨꯊꯠꯂꯒ ꯃꯈꯨꯝ ꯐꯖꯅ ꯈꯨꯝꯖꯤꯟꯖꯔꯒ ꯊꯝꯖꯔꯦ ꯃꯌꯥꯝ ꯑꯩꯅ ꯃꯈꯨꯝ ꯈꯨꯝꯃꯒ ꯊꯝꯃꯤꯁꯦ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯀꯔꯄꯨ ꯍꯥꯞꯄꯒꯤ ꯃꯅꯝꯗꯣ ꯑꯩꯈꯣꯏꯒꯤ ꯈꯤꯔꯁꯤꯗ ꯆꯨꯞꯁꯟꯅꯕ ꯑꯩꯅ ꯃꯈꯨꯝꯁꯦ ꯃꯤꯅꯤꯠ ꯑꯃ ꯈꯨꯝꯖꯤꯟꯖꯔꯒ ꯑꯩꯅ ꯒ꯭ꯌꯥꯁ ꯃꯨꯊꯠꯆꯔꯒ ꯊꯝꯖꯕꯅꯦ ꯃꯌꯥꯝ ꯇꯨ ꯍꯥꯡꯇꯣꯛꯀꯦ ꯑꯃꯨꯛꯀ ꯇꯨ ꯃꯌꯥꯝ ꯍꯥꯡꯇꯣꯔꯛꯄꯗ ꯃꯅꯝꯁꯨ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯆꯥꯍꯧ ꯃꯅꯝ ꯑꯗꯒꯤ ꯀꯔꯄꯨ ꯍꯥꯞꯄꯒꯤ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯃꯌꯥꯝ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ ꯍꯥꯎꯕꯁꯨ ꯌꯥꯝꯅ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯑꯝꯇ ꯊꯣꯡꯉꯒ ꯆꯥꯕꯤꯌꯣ ꯌꯥꯝ ꯍꯥꯎꯒꯅꯤ ꯃꯌꯥꯝ ꯇꯨ ꯉꯁꯤꯒꯤ ꯑꯩꯒꯤ ꯆꯥꯅꯕ ꯈꯤꯔ ꯈꯔ ꯈꯥꯏꯗꯣꯛꯆꯔꯦ ꯑꯜꯃꯣꯟꯁꯦ ꯃꯌꯥꯝ ꯑꯩꯅ ꯘꯤꯗ ꯇꯥꯎꯊꯣꯛꯆꯔꯕꯅꯦ ꯑꯗꯨ ꯈꯔ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯌꯣꯕꯤ ꯐ꯭ꯔꯦꯁꯇꯣ ꯑꯗꯨꯁꯨ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯃꯅꯝꯒ ꯅꯨꯡꯁꯤꯔꯕ ꯃꯌꯥꯝ ꯐꯖꯅ ꯍꯥꯎꯔꯅꯤꯍꯦ ꯀꯥꯖꯨ ꯈꯔꯒ ꯇꯥꯎꯊꯣꯛꯆꯕꯅꯦ ꯑꯗꯨꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯀꯤꯁꯃꯤꯁꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯃꯅꯝꯗꯤ ꯐꯖꯅ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯒ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟꯅꯥꯎ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯃꯊꯪꯗꯁꯨ ꯑꯅꯧ ꯑꯅꯧꯕ ꯀꯌꯥ ꯄꯨꯖꯔꯛꯀꯦ